ꯑꯩꯈꯣꯏꯒꯤ ꯚꯦꯇꯤꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯑꯣꯛ ꯅꯥꯕꯁꯤꯡꯁꯤꯗ ꯊꯧꯗꯥꯡ ꯑꯃꯠꯇ ꯂꯧꯕꯤꯗꯕꯗꯒꯤ ꯃꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯣꯛ ꯁꯤꯗꯦ ꯑꯩꯅ ꯐꯥꯔꯃꯔꯁꯤꯡꯗ ꯄꯥꯎ ꯇꯥꯟꯅꯔꯛꯄꯗꯒꯤ ꯐꯥꯔꯃꯔ ꯑꯃꯅ ꯑꯣꯛ ꯁꯤꯗ꯭ꯔꯗꯤ ꯐꯥꯔꯃꯔ ꯑꯃꯅ ꯍꯧꯖꯤꯛꯁꯦ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯛ ꯑꯃ ꯊꯝꯃꯝꯃꯒ ꯑꯣꯛꯁꯦ ꯐ꯭ꯂꯨꯛ ꯂꯩꯅꯕ ꯑꯣꯛ ꯑꯃ ꯊꯝꯃꯝꯃ ꯆꯠꯈ꯭ꯔꯦꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯤꯌꯣꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯍꯟꯗꯛꯀꯤ ꯁꯤꯒꯦ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯝꯂꯞꯄ ꯋꯥꯔꯤ ꯂꯤꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗ ꯑꯣꯛꯁꯦ ꯑꯗꯨꯛ ꯃꯇꯤꯛ ꯑꯣꯛꯁꯦ ꯍꯣꯡꯉꯦꯕ ꯀꯤꯂꯣꯗ 150 130 140 ꯌꯣꯜꯂꯤꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛ ꯃꯇꯤꯛ ꯑꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤꯁꯤꯗꯗꯤ ꯑꯣꯛꯁꯦ ꯅꯥꯗꯕ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯇꯗꯤ ꯑꯣꯜꯃꯣꯁ ꯂꯣꯏꯅꯃꯛ ꯚꯤꯂꯦꯖ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯑꯦꯐꯦꯛꯇꯦꯠ ꯑꯣꯏꯔꯤꯕ ꯑꯣꯛ ꯂꯣꯏ ꯁꯤꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯛ ꯆꯍꯤ 50ꯃꯨꯛ ꯁꯤꯔꯒ ꯍꯤꯡꯕ ꯈꯔꯁꯨ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯑꯣꯛ ꯍꯧꯖꯤꯛ ꯁꯤꯕ ꯈꯔ ꯋꯥꯠꯂꯤꯕ ꯑꯣꯛꯁꯦ ꯄꯨꯛꯇꯨꯝ ꯇꯨꯝꯗꯣꯏꯅꯦꯕ ꯄꯨꯔꯥ ꯍꯥꯡꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯁꯤꯁꯦ ꯂꯥꯏꯅꯥꯁꯦ ꯍꯥꯟꯅ ꯁꯟꯗꯣꯛꯈ꯭ꯔꯁꯨ ꯃꯇꯨꯡꯗ ꯁꯟꯗꯣꯛꯇꯅꯕ ꯄ꯭ꯔꯤꯚꯦꯟꯇꯤቭ ꯑꯦꯟड ꯀꯟꯇ꯭ꯔꯣꯜ ꯃꯦꯖꯔ ꯈꯔ ꯂꯧꯍꯟꯅꯤꯡꯉꯤ 2018ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯀꯤ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯍꯧꯖꯤꯛ ꯅꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯗꯕꯅꯤꯅ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯥꯏꯅꯥꯔ ꯂꯩꯆꯠꯂ ꯑꯩꯈꯣꯏ ꯀꯔꯤꯝ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯂꯥꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯣꯛꯁꯦ ꯄꯥꯛꯇꯛꯅꯅ ꯁꯤꯕ ꯍꯧꯔꯛꯑꯦꯕ 2018ꯗꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯛꯁꯦ ꯁꯤꯔꯕꯅꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯦꯟꯃꯥꯔꯗꯒꯤ ꯑꯗꯒꯤ ꯗꯤꯃꯥꯄꯨꯔ ꯑꯣꯛꯁꯦ ꯃꯌꯥꯝ ꯄꯨꯁꯟꯅꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ 2018ꯗꯒꯤ ꯍꯧꯔꯦ 2019ꯗꯁꯨ ꯑꯃꯨꯛ ꯑꯣꯛꯁꯦ ꯄꯔꯂꯣꯏꯗ ꯁꯤꯔꯦ ꯂꯥꯏꯅꯥꯁꯦ ꯁꯟꯗꯣꯛꯑꯒ ꯑꯗꯩ ꯑꯃꯨꯛ ꯑꯣꯛꯁꯦ ꯑꯃꯨꯛ ꯌꯥꯝ ꯂꯣꯏꯅꯗ꯭ꯔꯦ ꯑꯣꯛꯁꯦ ꯂꯥꯏꯅꯥꯁꯦ ꯑꯃꯨꯛ ꯍꯟꯊꯈ꯭ꯔꯦ 2021ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19 ꯀꯟꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯑꯣꯛꯁꯦ ꯇꯥꯈꯠꯇꯅ ꯃꯅꯤꯄꯨꯔꯗ ꯑꯣꯛ ꯑꯃꯨꯛ ꯁꯤꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯕꯅ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ 2018-19 ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯟ ꯂꯧꯗꯅ ꯑꯗꯩ ꯃꯁꯥꯒꯤ ꯄꯩꯁꯥ ꯊꯥꯗꯗꯅ ꯑꯣꯛ ꯐꯥꯝ ꯆꯥꯎꯅ ꯇꯧꯕ ꯑꯣꯛ ꯐꯥꯝ ꯇꯧꯕ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛꯇꯤ ꯃꯨꯠꯇꯅ ꯍꯧꯒꯠꯄ ꯉꯝꯗꯕ ꯑꯃꯣꯟꯅ ꯐꯥꯝ ꯇꯧ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯂꯣꯟ ꯂꯧꯔꯒ ꯂꯣꯟ ꯁꯤꯡꯕꯁꯤꯁꯨ ꯂꯣꯟ ꯁꯤꯡꯕ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯌꯥꯝꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯥꯏꯠ ꯑꯃꯗ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯆꯥꯎꯈꯠꯅꯕꯅꯤꯅ ꯃꯌꯥꯝ ꯄꯩꯁꯥ ꯊꯥꯗꯗꯅ ꯑꯗꯨꯗꯒꯤ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯊꯥꯗꯅ ꯇꯧꯔꯦ ꯁꯣꯝꯗꯅ ꯄꯤꯒꯔꯤ ꯁꯦꯛꯇꯔꯁꯤꯃ ꯄꯨꯔꯥ ꯃꯨꯠꯊꯠꯄꯒꯤ ꯇꯥꯏꯞꯇ ꯑꯃꯨꯛ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ